ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯃꯐꯝꯁꯤꯗꯕꯨ ꯊꯃꯣꯏꯕꯨ ꯐꯤ ꯐꯅꯦꯛ ꯉꯥꯃꯣꯛ ꯍꯩ ꯔꯥꯒꯨꯝꯅ ꯍꯦꯛꯇꯃꯛ ꯌꯣꯜꯂꯝꯒꯗ꯭ꯔꯅꯤ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯃꯥꯅ ꯃꯃꯤ ꯁꯦꯡꯅ ꯂꯩꯔꯝꯂꯕ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯤꯕ ꯊꯃꯣꯏ ꯃꯥꯁꯨ ꯀꯩꯊꯦꯜ ꯃꯌꯣꯜꯗꯨꯗ ꯐꯝꯂꯝꯂꯕ ꯑꯁꯨꯛ ꯊꯃꯣꯏꯗꯨꯅ ꯋꯥꯈꯜ ꯍꯛꯆꯥꯡꯗꯨꯅ ꯋꯥꯖꯔꯨꯔꯤꯗꯣ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤ ꯈꯖꯤꯛꯇꯁꯨ ꯊꯃꯣꯏ ꯃꯩꯆꯥꯛ ꯃꯥꯁꯨ ꯏꯪꯊꯍꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯍꯦꯃꯥꯒꯤ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯃꯇꯧꯗꯣ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯃꯥꯗꯤ ꯊꯃꯣꯏꯒ ꯁꯦꯡꯕꯗꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯅꯤ ꯃꯐꯝꯗꯗꯤ ꯑꯎꯕꯁꯤꯡꯅꯇ ꯃꯇꯧꯗꯨꯗ ꯁꯥ ꯉꯥ ꯑꯣꯏꯅ ꯎꯕꯤꯔꯨꯕꯒꯤ ꯋꯥꯅꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤ ꯋꯥꯍꯩꯅꯤ ꯍꯥꯏꯅꯗꯤ ꯃꯥꯅꯗꯤ ꯍꯥꯏꯖꯔꯤꯕ ꯑꯇꯥꯕ ꯃꯈꯩꯅꯗꯤ ꯙꯝꯀꯥ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕꯅꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯆꯨꯔꯣꯜꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯨꯔꯤꯕꯅꯤ ꯅꯤꯡꯊꯧ ꯍꯥꯏꯕ ꯅꯪꯕꯨ ꯅꯔꯥꯏꯕꯛꯇꯨꯕꯨ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯤꯕ꯭ꯔꯥ ꯀꯅꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯤ ꯍꯦꯃꯥ ꯍꯥꯏꯕꯤꯗꯣ ꯅꯨꯡꯁꯤꯔꯨꯕꯒꯤꯔꯥ ꯅꯨꯄꯤꯗ ꯑꯣꯏꯅ ꯇꯥꯏꯅꯔꯨꯗ꯭ꯔꯥ ꯅꯨꯄꯥꯗꯨꯗ ꯍꯥꯟꯅꯒꯨꯝ ꯃꯔꯣꯜ ꯂꯣꯟꯁꯤꯟ ꯁꯤꯖꯤꯜꯂꯨꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯃꯊꯥ ꯁꯥꯔꯦ ꯏꯉꯥꯎꯇ ꯉꯥꯎꯔꯦ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯁꯤꯡꯁꯤ ꯑꯣꯏꯅ ꯁꯤꯃꯗꯤ ꯅꯤꯡꯊꯧ ꯃꯍꯥꯄꯥꯄꯤꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯈꯪꯕ ꯉꯝꯂꯣꯏ ꯂꯧꯅꯝ ꯌꯥꯎꯗꯕ ꯃꯥꯒꯤ ꯃꯇꯧꯅꯤ ꯂꯧꯁꯤ ꯂꯩꯈꯣꯜ ꯍꯩꯇꯕ ꯃꯥꯒꯤ ꯂꯤꯆꯠꯅꯤ ꯅꯣꯡꯁꯥ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯤ ꯍꯦꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯗꯥꯆꯧꯕꯅꯗꯤ ꯍꯥꯏꯖꯕꯅꯤ ꯃꯤꯠꯌꯦꯡꯗꯨꯅ ꯂꯣꯟꯊꯣꯛꯇ ꯃꯤꯠꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯍꯩꯅꯥꯅ ꯇꯨꯡ ꯏꯜꯂꯛꯀꯦ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯁꯨ ꯅꯨꯡꯁꯤ ꯈꯨꯠꯁꯝꯕꯤꯌꯨ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ ꯌꯥꯗꯦ ꯍꯥꯏꯅꯣ ꯑꯣꯍꯣ ꯂꯝꯍꯦꯟꯕꯤ ꯅꯨꯄꯤꯗꯨ ꯌꯥꯅꯤꯡꯗꯦ ꯄꯥꯡꯒꯜꯁꯨ ꯊꯣꯛꯄ ꯃꯥ ꯉꯝꯗꯦ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯒꯅꯤꯁꯨ ꯈꯪꯖꯗ ꯅꯨꯄꯥ ꯃꯥꯗꯤ ꯂꯝ ꯑꯗꯨ ꯍꯦꯟꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯁꯨꯡꯆꯥ ꯆꯥꯗ ꯂꯥꯟꯐꯝꯗꯨ ꯅꯨꯡꯁꯤ ꯂꯥꯟꯐꯝ ꯑꯣꯏꯅ ꯈꯨꯗꯛꯇꯨꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯂꯥꯟꯐꯝ ꯃꯌꯥꯏꯗꯨꯗ ꯅꯨꯡꯁꯤ ꯄꯥꯖꯩ ꯐꯤꯔꯥꯜ ꯊꯦꯠꯀꯦ ꯃꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯤ ꯖꯨꯠꯃꯦꯟ ꯏꯆꯥ ꯆꯥꯗꯕ ꯃꯌꯥꯝꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯕ ꯃꯤꯍꯨꯜ ꯃꯇꯥ ꯑꯃ ꯇꯧꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯄꯨ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯈꯨꯅꯨꯡꯁꯤꯗꯨꯁꯨ ꯃꯌꯥꯝꯗꯒꯤ ꯄꯨꯡꯈꯦꯟ ꯈꯦꯠꯅꯩ ꯃꯍꯥꯏꯁꯤ ꯑꯁꯤꯅꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯐꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯐꯩ ꯆꯠꯈꯤꯒꯗ꯭ꯔꯥ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇ ꯋꯥꯔꯣꯏꯁꯤꯟ ꯃꯥꯁꯨ ꯀꯔꯤ ꯑꯣꯏꯕ ꯀꯔꯤ ꯑꯣꯏꯅꯣ ꯀꯅꯥꯅꯗꯤ ꯈꯪꯂꯨꯅꯤ ꯍꯥꯏꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯃꯥ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯨꯔꯦ ꯃꯌꯥꯝ ꯎꯝꯁꯤꯜꯂꯛꯏ ꯍꯦꯛ ꯃꯈꯣꯏꯕꯨ ꯁꯤꯌꯥꯝꯅ ꯊꯥꯗꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯪꯈꯤꯕ ꯃꯤꯀꯨꯞꯇ ꯐꯨꯒꯦ ꯆꯩꯒꯦꯗꯤ ꯂꯥꯏꯔꯗꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯦꯛꯇꯒ ꯑꯗꯨꯅ ꯀꯔꯤꯒꯤꯗꯤ ꯀꯤꯔꯣꯏꯗꯒꯦ ꯀꯤꯔꯨꯔꯦ ꯍꯦꯃꯥꯁꯨ ꯑꯗꯣ ꯃꯥꯒꯤ ꯃꯍꯥꯄꯥꯄꯤꯗ ꯅꯠꯇꯦ ꯃꯥꯕꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄꯥꯕꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯇꯥꯔꯤ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯥꯒꯤ ꯗꯥꯆꯧꯕꯒꯤ ꯃꯊꯥꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯖꯈꯤꯕꯁꯤꯅ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯍꯩꯅꯃꯟꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯗ ꯃꯣꯂꯤ ꯍꯦꯃꯥ ꯈꯪꯉꯥꯏ ꯍꯥꯏ ꯅꯤꯡꯊꯧ ꯃꯍꯥꯄꯥꯄꯤꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟ ꯊꯝꯂꯤꯕꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯔꯣꯏ ꯈꯪꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯔ ꯁꯥꯐꯒꯗꯕꯁꯤ ꯑꯣꯏꯅ ꯍꯥꯏꯖꯔꯛꯏ ꯑꯗꯨ ꯀꯤꯅꯁꯨ ꯑꯣꯛꯇꯕ ꯃꯍꯥꯄꯥꯄꯤ ꯂꯛꯇꯒꯤ ꯃꯄꯤ ꯃꯀꯣꯛ ꯁꯣꯔ ꯐꯨꯟꯗꯧꯔꯦ ꯀꯣꯟꯁꯤꯟꯒꯦꯁꯨ ꯁꯤꯗꯤ ꯆꯦꯠꯃꯜꯂꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯅꯤ ꯁꯤ ꯈꯔ ꯀꯣꯝꯅ ꯑꯣꯏꯅ ꯀꯣꯜꯂꯨ ꯍꯥꯏꯃꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯥꯈꯠꯆꯩ ꯍꯥꯏꯕꯒ ꯏꯟꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯈꯖꯤꯛ ꯀꯣꯝꯅ ꯑꯣꯏꯅ ꯀꯣꯜꯂꯤ ꯁꯤꯃꯁꯨ ꯍꯥꯏ ꯃꯇꯥꯡ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯊꯥꯗꯣꯛ ꯁꯨꯛꯊꯥ ꯊꯥꯗꯣꯛ ꯃꯍꯥꯄꯥꯄꯤꯒꯤ ꯈꯨꯗꯩꯗꯒꯤ ꯅꯪ ꯉꯁꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯤꯒꯗꯤꯅꯦ ꯅꯃꯪꯗꯐꯥꯎ ꯈꯟꯍꯨꯏ ꯍꯦꯃꯥ ꯀꯞꯀꯗꯧꯔꯤ ꯀꯞꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨ ꯌꯧꯔꯤ ꯑꯗꯨꯅ ꯀꯞꯄ ꯐꯥꯎꯕ ꯇꯟꯁꯤꯜꯂꯛꯏ ꯃꯍꯥꯄꯥꯄꯤꯒꯤ ꯃꯇꯧꯗꯨꯗ ꯑꯐꯥꯎꯕ ꯑꯉꯥꯎꯕ ꯈꯣꯏꯗꯥꯆꯧꯒꯤ ꯔꯣꯃꯥꯟꯁ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯤ ꯑꯃꯨꯛꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯤꯌꯥꯝꯒꯤ ꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯕꯨ ꯅꯤꯡꯊꯦꯝꯕꯨ ꯊꯤꯔꯤ ꯑꯁꯣꯝꯂꯣꯝꯗꯅ ꯄꯦꯟꯃꯟꯗꯕꯅ ꯁꯥꯎꯅꯤꯡꯃꯟꯕꯅ ꯃꯁꯥ ꯄꯨꯝꯕ ꯄꯦꯇ꯭ꯔꯣꯜꯗ ꯍꯩꯖꯤꯟꯗꯨꯅ ꯁꯤꯖꯒꯤ ꯊꯧꯔꯥꯡꯈꯤꯕꯤ ꯍꯦꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯅꯤ ꯁꯅꯥꯕꯨ ꯂꯥꯛꯁꯤꯟꯅ ꯈꯥꯝꯖꯤꯟꯅꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯁꯤꯌꯥꯝꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯅ ꯃꯥꯜꯂꯤ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯗ ꯋꯥ ꯍꯥꯏꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯁꯥꯗ ꯇꯨꯝꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯃꯅꯤ ꯁꯅꯥꯕꯨ ꯄꯪꯊꯍꯜꯂꯤ
ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯀꯞꯂꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕꯤ ꯇꯨꯝꯊꯈ꯭ꯔꯕꯤ ꯃꯅꯤꯁꯅꯥꯕꯨ ꯁ꯭ꯌꯥꯝꯅ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁ꯭ꯌꯥꯝꯗꯗꯤ ꯋꯥ ꯍꯩꯕ ꯉꯝꯗ ꯌꯦꯡꯅꯍꯧꯏ꯫ ꯃꯅꯤꯁꯅꯥꯕꯨ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯁ꯭ꯌꯥꯝ ꯃꯥ ꯃꯁꯥꯃꯛꯅ ꯁꯦꯟꯅꯩ꯫ ꯇꯍꯥ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃ ꯀꯥꯗꯨꯗ꯫ ꯁ꯭ꯌꯥꯝ ꯃꯅꯤꯁꯅꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯝꯈ꯭ꯔꯕꯤ ꯍꯦꯃꯥꯒꯤ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯀꯤꯅ ꯍꯥꯏꯔꯤ, ꯄꯥꯕꯨꯡ, ꯊꯤꯕ ꯐꯪꯗ꯭ꯔꯤ ꯄꯥꯕꯨꯡ, ꯀꯩ ꯇꯧꯖꯧꯒꯦ? ꯅꯤꯡꯊꯧꯗꯨ ꯍꯧꯖꯤꯛ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯂꯩꯕꯁꯨ ꯃꯥꯟꯅꯩ꯫ ꯃꯤ ꯑꯍꯦꯟꯕ ꯀꯧꯈꯣ, ꯐꯪꯅꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯊꯤꯌꯨ꯫ ꯃꯣꯏ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯎ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡ ꯅꯛꯅ ꯃꯤ ꯊꯥꯗꯣꯛꯎ꯫ ꯃꯣꯏ ꯑꯗꯨꯗ ꯂꯥꯛꯄ ꯌꯥꯏ꯫ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯕ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯦꯝꯅꯤ, ꯁꯦꯟꯅꯧ꯫ ꯁꯣꯏꯍꯟꯕ ꯌꯥꯗꯦ꯫ ꯎꯕ ꯐꯪꯕ ꯃꯐꯝꯗ ꯈꯨꯗꯛꯇꯨꯗꯅꯦ ꯑꯅꯤꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯣ ꯂꯧ꯫ ꯌꯥ ꯂꯥꯎꯍꯟꯒꯅꯨ꯫ ꯑꯩꯕꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯆꯦꯟꯍꯟꯒꯅꯨ꯫ ꯐꯅꯤ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯗꯣ ꯐꯥꯖꯟ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏ ꯅꯤꯡꯊꯦꯝꯗꯣ꯫ ꯅꯤꯡꯊꯦꯝꯗꯣ ꯂꯥꯛꯇꯨꯅ ꯁ꯭ꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯟꯁꯤꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯅꯤꯁꯅꯥꯅ ꯈꯥꯝꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯅꯤꯁꯅꯥ ꯇꯨꯝꯊꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯂꯥꯛꯑꯔꯣꯏ꯫ ꯑꯗꯨꯅ ꯁ꯭ꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯅꯤꯡꯊꯦꯝꯒꯤ ꯄꯨꯟꯁꯤꯁꯨ ꯃꯤꯀꯨꯞꯇꯨꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯕ꯭ꯔꯥ? ꯁ꯭ꯌꯥꯝ ꯅꯣꯛꯃꯤ ꯂꯩ꯫ ꯍꯟꯗꯛꯇꯤ ꯃꯁꯥꯗꯣ ꯐꯨꯡꯒꯠꯇꯦ, ꯁꯥꯎꯒꯠꯇꯦ꯫ ꯅꯦꯅꯥ ꯇꯥꯅ ꯐꯝꯐꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯅꯥꯏ ꯃꯆꯥ ꯅꯤꯡꯊꯧ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯝꯃꯤ, ꯊꯤꯌꯨ꯫ ꯅꯤꯡꯊꯦꯝ ꯃꯤꯅꯥꯏꯁꯤꯁꯨ ꯂꯣꯠꯇꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯍꯣꯠꯅꯖꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯅꯤꯡꯊꯦꯝꯕꯨ ꯅꯤꯡꯊꯧꯅ ꯀꯩꯗꯧꯅꯨꯡꯗ ꯃꯇꯣꯝꯇ ꯂꯪꯊꯣꯛꯑꯝꯃꯒ ꯃꯥ ꯆꯠꯂꯣꯏ꯫ ꯃꯥ ꯁꯣꯏꯗꯅ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯃꯨꯟꯅ ꯊꯤꯌꯨ꯫ ꯒꯦꯠꯔꯣꯝꯗ ꯃꯤ ꯋꯥꯠꯇꯅ ꯂꯩ꯫ ꯌꯨꯝꯒꯤ ꯕꯥꯎꯟꯗ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯥꯏꯊꯣꯛꯇꯨꯅ ꯌꯦꯡꯉꯨ꯫ ꯋꯥꯜ ꯆꯣꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ꯫ ꯃꯥ ꯍꯤꯡꯅ ꯊꯝꯕ ꯌꯥꯗꯦ꯫ ꯃꯌꯥꯝ ꯀꯣꯏꯆꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯂꯩ꯫ ꯌꯨꯝ ꯑꯀꯣꯏꯕ ꯄꯨꯝꯕꯗꯣ ꯁꯦꯟꯅꯗꯨꯅ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯁꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯐ꯭ꯂꯣꯔꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯇꯦ꯫ ꯁ꯭ꯌꯥꯝꯁꯨ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯕꯨ ꯉꯥꯏꯔꯝꯒꯨꯝ ꯃꯥꯅ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯊꯋꯥ ꯍꯥꯟꯅꯒꯨꯝ ꯁꯥꯗꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯘꯥꯔꯤꯗꯨꯗ ꯇꯣꯏꯅ ꯌꯦꯡꯂꯤ꯫ ꯁ꯭ꯌꯥꯝꯒꯤ ꯃꯁꯥꯗ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯔꯛꯂꯤꯕ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯏꯍꯨꯜꯗꯨꯅ ꯂꯥꯛꯁꯤꯟꯕꯤꯔꯒ ꯉꯥꯏꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯐꯨ꯫ ꯑꯗꯨꯒ ꯐ꯭ꯂꯣꯔꯗ ꯃꯆꯤ-ꯂꯦꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯃꯈꯨꯠꯇꯅ ꯄꯤꯁꯇꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯦꯝꯕꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ꯫ ꯍꯦꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ꯫ ꯄꯥꯕꯨꯡ, ꯍꯦꯃꯥ ꯃꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯐꯥꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ꯫ ꯁ꯭ꯌꯥꯝ ꯉꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯐꯠ ꯍꯥꯏ ꯏꯔꯥꯏ ꯂꯥꯏꯅ, ꯁꯤꯒꯦꯁꯨ ꯁꯤꯖꯁꯅꯨ꯫ ꯏꯆꯥꯁꯨ ꯅꯠꯇꯕ ꯃꯥꯅ ꯃꯤꯆꯥꯗꯨꯕꯨ ꯁꯤꯖꯁꯅꯨ꯫ ꯃꯥꯕꯨ ꯅꯤꯡꯊꯧꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯀꯤꯍꯟꯒꯦꯒ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯋꯥ ꯂꯧꯗꯦ꯫ ꯑꯩꯒꯤ ꯃꯅꯤꯁꯅꯥꯅꯁꯨ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯪꯂꯦ꯫ ꯍꯦꯃꯥꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯃꯅꯤꯁꯅꯥꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯌꯥꯔꯦ꯫ ꯁꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯑꯩꯕꯨ ꯁꯥꯎꯒꯗꯕꯗ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯅ ꯁꯨꯝ ꯊꯝꯒꯅꯤ꯫ ꯐꯥꯒꯤꯔꯣ? ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯃꯥꯒꯤ ꯃꯄꯥꯗꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯤ ꯃꯥꯅꯤ꯫ ꯃꯁꯨꯝ ꯂꯥꯡꯒꯤ ꯏꯈꯨꯠꯃꯛꯅ ꯃꯤ ꯍꯥꯠꯈ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯑꯩꯅ ꯆꯦꯟꯒꯅꯤ? ꯀꯅꯥꯁꯨ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ꯫ ꯁꯅꯥꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯕꯁꯨ ꯑꯗꯨꯅ ꯑꯩ ꯍꯥꯟꯅꯒꯨꯝ ꯑꯐ ꯁꯥꯔꯣꯏ꯫ ꯍꯦꯃꯥꯕꯨ ꯏꯆꯥꯃꯛꯀꯨꯝ ꯃꯤꯅꯨꯡꯁꯤ ꯎꯠꯁꯤꯟꯅꯔꯣꯏ꯫ ꯀꯩ ꯀꯥꯟꯅꯅꯤ ꯃꯤꯆꯥ ꯌꯣꯛꯄꯗ? ꯑꯩꯒꯤ ꯁꯅꯥꯗꯤ ꯑꯁꯨꯝ ꯄꯪꯊꯍꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯃꯁꯨꯡ ꯂꯥꯡꯒꯤ ꯃꯤꯍꯥꯠꯄ ꯃꯤꯐꯠꯇ ꯑꯩꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯩꯒꯤ ꯑꯩ ꯀꯤꯖꯔꯨꯅꯤ? ꯃꯥꯗꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯑꯁꯨꯝ ꯄꯪꯊꯍꯟꯗꯨꯅ ꯍꯦꯃꯥꯗꯤ ꯃꯋꯥ ꯂꯧꯗꯦ꯫ ꯁꯤꯒꯦꯁꯨ ꯁꯤꯖꯈꯤꯁꯅꯨ꯫ ꯅꯤꯡꯊꯧ ꯇꯥꯏ ꯁ꯭ꯌꯥꯝꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ꯫ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯊꯥꯖꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯐꯠ ꯍꯧꯔꯞꯅ ꯍꯥꯏ, ꯁꯣꯔ ꯋꯥꯅ ꯍꯣꯟꯗꯨꯅ, ꯃꯋꯥꯅ ꯁꯦꯟꯅꯖꯈ꯭ꯔꯦ ꯍꯦꯃꯥꯗꯤ꯫ ꯃꯤꯐꯠꯇ ꯅꯪꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯤꯡꯊꯧ ꯂꯩꯈ꯭ꯔꯦ ꯍꯦꯃꯥꯒꯤꯅꯤ꯫ ꯁ꯭ꯌꯥꯝ ꯁꯥꯎꯅ ꯐꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯃꯅꯤꯡꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗꯨ ꯁꯨꯖꯟꯈꯤ ꯁꯥꯐꯨ ꯀꯟꯅ꯫ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯍꯟꯗꯦ, ꯃꯑꯣꯡ ꯍꯥꯗꯦ꯫ ꯃꯃꯥꯏꯗꯒꯤ ꯁꯤꯡꯗꯨꯗꯒꯤ ꯏ ꯆꯦꯟꯊꯔꯛꯂꯤꯕꯗꯨꯗ ꯍꯟꯅ ꯃꯥ ꯌꯦꯡꯂꯨꯗꯦ꯫ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯃꯥ
miot minegi jaina pumusu khangi amuksu usi thawoidana hairi siamda muna yingla nangi singmada sakto imamani sana hemagi mamangda samang ubliba dagi makundo hangdo khanduna nangi singba sakto imagi mamang nangi kana sibu musinki bani junuba bipatta hemagi di wagar nasak sakta du migi nupa mapuroiba uchale nupida aduk chopa thui tukuchaine siam haiba chop chopa nangse imamani sanagi nupa hemagi na babawe bidisu nakutmak na hatkiba asukui imabu hemabu minamduna apasaduna minung silaiba kana leizadrabi imamani sanabu hemabu nangna senabi basaduna lang thakduna imagi mamita uchai tu nang leirabuni sida sunatana nasagi sakti paisa paisina bagidam miyoi kyagi punsina nga mangankiba aduga nangna mayamdugi ikingi mamalna asak nungaina leithokliba sakta aduga mifatta ihotpa nangna siam aduk sauri nongwaido paidana kapke tawi matawdo mikuptuda ningthemna amukso tandra chana ningthau lai moi pumnamakki mangda leplarema kaidongningda ma akibabu yengnabogi mamangdagi giduna chenge khande mirot oige khande matomtani lakpa hemabu bana makut samni chena pairi hemagi khudangdo ningthauna siam nongmaido kapti tumin ningthauda yengli ningthem penjana ningthauda yengli ningthauna su ningthemgi oiramliba matawdo mayek sengna uri siamna mamit ani I kana yengli mayhongna sauraba nungsagom mana lepli hema mapira jen tapna hari siamda pendana aigi bababu nang hatun ai mayek sengna khang aina tumi leini khanbra imhabu sinangna sukui buse hajin punsinduna nungsiba saduna leiben mi phata siam nong inum I hari hema da muna yenglatuna ai angang bitawa nangna chabing wangangan kedawre habano napado ina hataga mani aina hatpikibani napado ikutmak na haliba yarabra namase pambagi aigi oiningbagi matamduda uisuiki nangbusu aigi aroma pumba khangbagi hingna kak thamlo ningthauna haida waloribra siam maihongna hai kana lei sigi minai macha ahumse phajaro hujimo Samgi mi miyam ama jaithoknaduna leiribusingdo loina ningthauna leiriba romda changsinari mayamdo changsili ningthem ningthau hemagi manakta hana nupa amana hemabu phajinduna thamkragi matagum changsilakpani adubu yadena yarina ningthauna fat hemagi masada soke tawba nupa amagi makhutto phaduna khudaktuda thuri pumlei leithektuna safukanna hema magi dajogi matawduda kina munna yengli ningthau amukso yamna sauna nupadogi makut atopaduso thudeke tawbani hemado khanglaw lawri yam pakhanani uriba matawdo mayamduda makut atopa namadudi thude anu yare ama thude luduna yahalo mahapapi tamil ge hero gamo nupi mangda sage khalanuba se makut namadudi thude piranu haimi pamu bichimbalgi nungsiya thangdu illi fana sauninglaso ningthau fathadoi nupadogi makut atopadudi thude kedri amadumadi laktana inthui nupado aduga mikup khra mana thadokluraba hemagi khudangdo muk chena pai hemani dogi makutto kanthoke tawi aduga magi ta chawna yade thadokte hemagi khudangdo hina dum chena chanabi khusa singdo ningthauna paisinki hema upai leta magi ta chogi marumda theijin yegnabasingna ikoi kushin hina lepli ningthau madi masong phana akiba leita lep sauna hauna siamda onsinna hai amahika changsilo khudakana thwaidu logodo khang nari leradi aigi thwidana kutuna sokpudi laidana namit singna fau kana yengba iniar hey siam in 30 seconds what can I do siam paina manongwai matondo ningthau romda onsilai kablagi khanbani ningthau khudaktuda mana halagi ningbani Tanjaduna ningthem khonglei thuna jinsilaktuna siamgi makutagi nongmaidu munki adu khaina aduk thuna aduga nongmaidu siamgi makukta namni
ꯃꯇꯧꯗꯨꯗ ꯁ꯭ꯌꯥꯝꯒꯤ ꯃꯤꯁꯤꯡꯗꯣ ꯆꯦꯟꯁꯤꯜꯂꯛꯄ ꯉꯝꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯣꯏ ꯂꯩꯔꯤ ꯈꯪꯍꯧꯗꯦ ꯁ꯭ꯌꯥꯝꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇꯣ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯗꯣꯔꯛꯄ ꯒꯥꯔꯤ ꯃꯔꯤ ꯊꯧꯖꯤꯜꯂꯛꯄ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯔꯤ ꯆꯦꯟꯁꯤꯜꯂꯛꯄ ꯁ꯭ꯌꯥꯝꯒꯤ ꯒꯦꯠꯇ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯤ ꯈꯔꯗꯨꯁꯨ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯊꯨꯅ ꯃꯈꯨꯠꯇ ꯍꯦꯟꯀꯐ ꯆꯟꯗꯨꯅ ꯊꯝꯈꯤꯕ ꯃꯍꯩ ꯎꯄꯥꯏ ꯂꯩꯅꯗꯦ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯉꯥꯏꯍꯥꯛꯇꯨꯗ ꯃꯄꯥꯟꯂꯣꯝꯗꯨꯗ ꯁ꯭ꯌꯥꯝ ꯅꯤꯡꯊꯧ ꯂꯩꯔꯤꯕꯗꯣ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯅꯤ ꯏꯀꯣꯏ ꯀꯨꯏꯁꯜꯂꯤ ꯉꯥꯏꯍꯥꯛꯇꯨꯗ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗꯨꯅ ꯂꯥꯎꯔꯤ Surrender yourself. Drop your weapons. Khulai tharo. Nakhu thangalo. Khudakta mayam omsilakputuda Syamgi lerma nupasingdo makhuna pairama khulaisingdo kina gyanmen tanadana floorduda thadaki. Adugi amba police personnel singni Syamgi mangda police officer ama lepi mayek singna hari. Syamda paper am utuna. Mr. Syam, you are under arrest. Sida arrest warrant laizari. You have the right to remain silent and the right to an attorney. Sikhangbiu. Anything you do or say now can be used against you in the court. Sasi, station da. Kudakta, iga tautuna gyanmen tada layriba Syamdo handcuff chali. Magi angang singduso ningthemna fadhari. Sir, somda amu suwali gyan tada layramni. Machanu pa phawba lanchen bhaido. Manung lomda layramni. Adu sukubi ko. Haugalagane pepa wa mo harkani. Syamna, sir, you bastard. Nonsense. Aina asum noi kharani yumsida tawriba mayamsi yani khanbra. Ai irai laina khanba sai. Ai khakkagi asum noi biyani. Ningthemnani. Mi kya hatkiba. Ai order gi matungina. Moi budi kai gi phade. Police officer do wa hagi haitana machil kang thorakpani. Adubu ningthongna makut fathangatuna marak thali. Pukro, minay macha sinsi. Uningde, romance ki bidhan gitaw. Chalo ada. Noi no mui mayam do ubadane. Aigi thui pakat kre. Chalo. Aing nualaga laki isu. Chalo. Salam koli. Police officer duna ningthongda fadhai. Yes sir. Kudak tuda mari puduna chatkri. Syam magi misi. Aduga kudak tu yumdo search warrant isu torokpagi matungina. Tizal humjili. Mi mayam laktuna kochai chaine. Chingnaningai oiba polam kya phagatki khomjinduna police team duna puduna chatki puki Syam magi mising machalanjen besu yumdomi itaka khore Hemadi tumin lepli gyan mentada oiriba matau singado ma karinu haiba mayek singna khamngamdabani hojiktada khangning amuk mama bu ningsinglai mama gi manakta chenki ge tawi Kudaktuda, mama do kamdauramni khanbada thawai adu wari. Adubu magi makhudang adudi maida chobana nasaidagi phajanduna thamlibani. Maya mamangduda ipongphongna paibani. Thadokri mikupsidaso. Si thado. Ningthong nganglapna kaigino kai chitkige. Ningthemsu lehori thajada mai marupti yingli. Hema sawangnana si thado haibani mahapapi. Kaigino mahapapi matuibi kaigi thadoktoino aina angli sana khumo natradi ayo ikraba nangi khudangse sungthaina thadoi warawiya de thawai obi imhagi manakta chatke thado haimi mayam le sigi namit ani du dro nang nang sai ki taw sikaino angau phai olaga kari de kanaba phangi kanaba phangnaba utpai tongnade nangna khangbidrabuso nangadi angau phai malibi tawse Nungsi ito haidni. Aigise nungsirini. Adubaw khangdro. Lause, aiga chatsi. Warabra. Thangduna nupugi. Nangda chobana. Kiba patriba mi. Nongwai paidre ito. Tu. Nongwai paiba mayam juso loi chatlangri. Kibi ga tawe sigibo. Lao, kaidanu chasi. Kudang se thado haiwani. Se thado ba. No. Aingamlo. Adumadi. Thawai su wari kansida. Naku thado hairakladi. Isu ay abidaba tabani. Si phok khongbidi miot pinang si thaduradi inakta ge mukchin ki ge harakani nang amuk lotkhini adum tordi aide mangjari konsina kramni ibani chen waloi itu gorimni nangse ningthem do hona ningthaw mayam mangsida
ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯅꯨ ꯅꯪ ꯍꯥꯜꯂꯨꯔꯅ ꯏꯃꯥꯒꯤ ꯃꯈꯨꯠꯇꯣ ꯊꯨꯅ ꯊꯥꯗꯣꯛ ꯁꯦ ꯃꯤ ꯑꯉꯥꯡꯗꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯛ ꯐꯖꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯀꯥꯏꯔꯒꯦꯅ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨꯀꯣ ꯅꯤꯡꯊꯧ ꯅꯤꯡꯊꯦꯡꯗ ꯄꯥꯏꯔꯞ ꯌꯦꯡꯉꯛꯏ ꯀꯩꯅꯣ ꯏꯇꯨꯅꯦ ꯃꯥꯁꯦ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯣꯟꯁꯤꯟꯅꯔꯦꯕꯨ ꯀꯣꯟꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ ꯀꯩ ꯏꯀꯥꯏꯐꯝ ꯂꯩꯒꯦ ꯑꯣꯛꯇꯕꯤꯁꯨ ꯆꯠꯂꯨꯕ꯭ꯔꯥ ꯑꯩꯕꯣ ꯊꯦꯝꯕꯥ ꯃꯌꯥꯝ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯃꯅꯤ ꯀꯣꯊꯣꯏ ꯏꯕꯥꯅꯤ ꯀꯣꯟꯁꯤꯟꯅꯔꯒ ꯀꯨꯏꯅ ꯂꯩꯔꯨꯔꯝꯃꯤ ꯀꯣꯊꯣꯏ ꯑꯗꯨꯒ ꯈꯨꯗꯥꯡ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯂꯥꯎ ꯀꯥꯏꯗ ꯆꯠꯁꯤꯒꯦ ꯍꯦꯃꯥ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯏꯗ ꯑꯆꯧꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯤ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯥ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯈꯔꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯥꯅ ꯈꯨꯗꯥꯡ ꯊꯥꯗꯣꯛꯎ ꯌꯥꯗ ꯊꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯃꯣꯏ ꯈꯜꯂꯤꯕꯁꯤ ꯉꯛꯂꯤꯕꯅꯤ ꯑꯗꯨ ꯅꯤꯡꯊꯧꯁꯨ ꯉꯛꯅ ꯃꯥꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯃꯇꯥꯒꯨꯝ ꯍꯦꯃꯥꯗ ꯌꯦꯡꯂꯤ ꯁꯣꯔꯤ ꯃꯔꯨꯞ ꯃꯔꯨꯞ ꯀꯃꯥꯏ ꯊꯦꯝꯂꯤꯁꯤꯔꯦ ꯑꯁꯨꯛ ꯃꯄꯤ ꯅꯧꯕꯁꯤꯕꯣ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯇ꯭ꯔꯦꯕꯣ ꯁ꯭ꯋꯤꯠ ꯍꯛ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯏꯇꯨ ꯀꯞꯆꯤꯠꯄꯤꯁꯤ ꯊꯦꯝꯂꯗ꯭ꯔꯅꯦꯕ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦꯗ ꯑꯃꯨꯛꯀ ꯀꯣꯟꯁꯤꯟꯕꯤꯔꯒ ꯊꯦꯝꯕ ꯍꯥꯏꯗꯨꯅꯤꯁꯦ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧ ꯍꯥꯜꯂꯨꯔꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯅꯨ ꯍꯥꯏꯕꯅꯤ ꯍꯦꯃꯥ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯄꯦꯟꯃꯟꯗꯕꯒ ꯄꯥꯄꯤ ꯂꯛꯇꯒꯤ ꯃꯍꯥꯄꯥꯄꯤ ꯄꯥꯄꯤ ꯃꯀꯣꯛꯅꯤ ꯅꯪꯗꯤ ꯑꯩꯗꯤ ꯁꯤꯈ꯭ꯔ ꯐꯗꯧꯅꯤ ꯁꯤꯅꯤꯡꯉꯦ ꯑꯩ ꯅꯤꯡꯊꯧ ꯈꯨꯖꯤꯡꯉꯛꯏ ꯃꯥꯒꯤ ꯊꯣꯏꯗ ꯌꯦꯡ ꯑꯣꯏꯅꯔꯞ ꯍꯥꯏꯔꯛꯏ ꯅꯥꯁꯨꯟ ꯄꯤꯛꯅ ꯍꯟꯗꯛꯃꯨꯛꯇꯤ ꯀꯅꯥꯁꯨ ꯇꯥꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯑꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯀꯞꯇꯨꯅꯒ ꯇꯧꯏ ꯌꯦꯡꯉꯨꯅꯤ ꯉꯥꯎꯔꯦ ꯑꯩ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯆꯥꯊꯣꯛꯅꯤꯡꯉꯤ ꯅꯪꯕꯨ ꯅꯇꯧꯗꯨ ꯂꯦꯞꯄꯣ ꯃꯥꯅꯤ ꯑꯣꯏꯅꯔꯤꯅꯤ ꯅꯪꯒꯤꯗꯣ ꯅꯪꯒꯤ ꯅꯥꯆꯧꯅ ꯂꯣꯏꯅ ꯈꯪꯉꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯇꯧꯗꯣ ꯑꯩꯅ ꯂꯣꯏꯅ ꯎꯏ ꯃꯤꯑꯣꯠꯄꯤ ꯑꯣꯜꯂꯅꯨꯕ ꯑꯩꯕꯣ ꯁꯦ ꯀꯞꯄ ꯐꯔꯣꯅꯦ ꯊꯣꯏꯊꯣꯏꯕꯤ ꯀꯅꯥꯁꯨ ꯃꯇꯧꯗꯨꯅ ꯊꯃꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯋꯥ ꯂꯧꯕꯤꯗꯦ ꯅꯤꯡꯊꯧꯅꯗꯤ ꯍꯥꯟꯅꯒꯨꯝ ꯃꯤꯀꯨꯞꯇꯨꯗꯁꯨ ꯎꯠꯂꯤꯕ ꯄꯨꯝꯕ ꯄꯥꯃꯨ ꯃꯇꯧꯅꯤ ꯍꯥꯏꯅ ꯃꯥꯅꯗꯤ ꯂꯦꯞꯄꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯉꯥꯎ ꯑꯐꯩꯅꯤ ꯀ꯭ꯔꯦꯛ ꯁꯨꯕꯅꯤ ꯁꯣꯅꯣꯅꯤ ꯃꯍꯥꯄꯥꯄꯤ ꯃꯤꯐꯠꯇꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯕꯁꯨ ꯃꯥꯒꯤ ꯍꯦꯃꯥꯅꯕꯨ ꯃꯅꯥꯛꯇ ꯂꯩꯔꯕ ꯅꯤꯡꯊꯧ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯗꯦ ꯑꯗꯨꯅ ꯃꯇꯧꯗꯨꯅ ꯀꯞꯍꯜꯂꯤꯕꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯀꯞꯄ ꯊꯦꯝꯂꯒ ꯂꯦꯞꯈ꯭ꯔꯦ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯈꯨꯗꯥꯡ ꯊꯥꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ ꯀꯞꯄ ꯊꯦꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯃꯨꯛꯁꯨ ꯍꯤꯒꯤ ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯍꯦꯛꯇ ꯅꯤꯡꯊꯧ ꯃꯍꯥꯄꯥꯄꯤꯅ ꯀꯣꯟꯁꯤꯜꯂꯤ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯦꯃꯥ ꯍꯦꯟꯅ ꯀꯞꯂꯛꯏ ꯃꯥꯒꯤ ꯃꯤꯀꯞ ꯈꯣꯜꯂꯛꯇ ꯇꯥꯔꯛꯏ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯈꯣꯟꯖꯦꯜꯁꯨ ꯁꯨꯁꯨ ꯀꯞꯆꯦꯠꯄꯤ ꯑꯩꯒꯤ ꯃꯤꯑꯣꯠꯄꯤ ꯀꯞꯄ ꯐꯔꯣ ꯁꯨꯃꯥꯏ ꯀꯣꯟꯁꯤꯟꯕꯗ ꯀꯞꯄ ꯐꯠꯇ꯭ꯔꯕꯀꯣ ꯑꯗꯨꯗꯤ ꯐꯅꯕꯅꯦ ꯊꯥꯡꯗꯨꯅ ꯑꯣꯏꯅ ꯄꯨꯔꯒꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯅꯤꯗ ꯀꯣ ꯐꯅꯤꯀꯣ ꯂꯣꯏꯅꯕ ꯂꯦꯞꯄꯣ ꯁꯤ ꯂꯦꯞꯄꯣ ꯃꯤ ꯁꯨꯁꯨ ꯀꯞꯄ ꯐꯔꯣꯅꯦ ꯗꯥꯆꯧꯒꯤ ꯊꯣꯏꯕꯤ